ꯑꯗꯣ ꯕꯥꯔꯗꯦ ꯅꯨꯃꯤꯠꯇꯗꯤ ꯑꯅꯝꯕꯅ ꯍꯥꯟꯅ ꯕ꯭ꯂꯣꯛ ꯌꯦꯡꯕꯤꯕꯅ ꯈꯪꯕꯤꯔꯝꯒꯅꯤ ꯑꯩꯅ ꯅꯤꯡꯖꯕ ꯑꯩꯈꯣꯏꯒꯤ ꯁꯤꯕꯁꯥꯒꯔꯒꯤ ꯈ꯭ꯋꯥꯏ ꯆꯥꯎꯔꯕ ꯅꯤꯡꯊꯧ ꯃꯇꯝꯒꯤ ꯃꯍꯥꯗꯦꯕ ꯃꯟꯗꯤꯔ ꯑꯃ ꯂꯩꯕꯀꯣ ꯁꯤꯕ ꯃꯟꯗꯤꯔꯗꯨꯒ ꯆꯠꯂꯒ ꯑꯩ ꯈꯣꯏꯔꯝꯕ ꯆꯠꯂꯤ ꯍꯥꯏꯕ ꯇꯥꯔꯦ ꯁꯛ ꯇꯥꯛꯆꯔꯛꯀꯦꯀꯣ ꯑꯁꯥꯃꯤꯁ ꯐ꯭ꯔꯦꯟꯅꯦ ꯑꯥꯔꯖꯨ ꯍꯥꯏ ꯀꯔꯣ ꯌꯥꯔ ꯃꯁꯛ ꯐꯖꯕꯅ ꯃꯌꯥꯝ ꯃꯅꯤꯡꯗꯅ ꯁꯣꯝꯗꯅ ꯄ꯭ꯔꯤꯇꯝ ꯂꯩ ꯄ꯭ꯔꯤꯇꯝ ꯍꯥꯏ ꯇꯧꯔꯣ ꯁꯤꯐꯥꯏ ꯍꯥꯏ ꯇꯧꯔꯣ ꯁꯤꯅꯤ ꯃꯌꯥꯝ ꯆꯪꯐꯝꯗꯒꯤꯅꯤ ꯌꯧꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯃꯇꯝꯒꯤ ꯁꯤꯕ ꯃꯟꯗꯤꯔ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯗ ꯊꯣꯛꯏꯕ ꯑꯋꯥꯕ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯅ ꯑꯗꯨꯒꯤꯗꯃꯛꯇ ꯊꯥꯟꯕꯅꯤ ꯍꯥꯏꯇꯥꯔꯦ ꯃꯩꯇꯩ ꯄꯨꯝꯕꯒꯤ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯃꯌꯥꯝ ꯄꯨꯟꯅ ꯄꯨꯗꯤꯅꯥꯎꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤꯁꯦ ꯑꯩ ꯄꯣꯛ ꯅꯨꯃꯤꯠꯅꯦ ꯑꯗꯨꯒ ꯖꯅꯋꯥꯔꯤꯗꯅ ꯑꯩꯒꯤ ꯑꯦꯛꯁꯤꯗꯦꯟ ꯑꯣꯏꯕꯒꯤ ꯑꯩꯅ ꯑꯗꯨꯝ ꯑꯗꯨ ꯅꯨꯃꯤꯠꯇꯩꯁꯨ ꯑꯅꯧꯕ ꯄꯣꯛꯄ ꯐꯪꯖꯕꯅꯦꯅ ꯑꯗꯨꯒꯁꯨ ꯑꯩꯅ ꯑꯗꯨꯝ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯖꯕꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯃꯁꯤ ꯑꯅꯧꯕ ꯄꯣꯛꯁꯦ ꯑꯃꯨꯛꯀ ꯐꯪꯉꯦꯅ ꯑꯗꯨ ꯇꯁꯦꯡꯕꯗꯤ ꯉꯁꯤꯒꯤ ꯅꯕꯦꯝꯕꯔ 29ꯒꯤ ꯅꯨꯃꯤꯠꯁꯦ ꯉꯁꯤ ꯑꯩꯒꯤ ꯕꯥꯔꯗꯦꯅꯦ ꯑꯗꯨ ꯕꯥꯔꯗꯦ ꯅꯨꯃꯤꯠꯇꯗꯤ ꯑꯅꯝꯕꯅ ꯍꯥꯟꯅ ꯕ꯭ꯂꯣꯛ ꯌꯦꯡꯕꯤꯕꯅ ꯈꯪꯕꯤꯔꯝꯒꯅꯤ ꯑꯩꯅ ꯅꯤꯡꯖꯕ ꯑꯩꯈꯣꯏꯒꯤ ꯁꯤꯕꯁꯥꯒꯔꯒꯤ ꯈ꯭ꯋꯥꯏ ꯆꯥꯎꯔꯕ ꯅꯤꯡꯊꯧ ꯃꯇꯝꯒꯤ ꯃꯍꯥꯗꯦꯕ ꯃꯟꯗꯤꯔ ꯑꯃ ꯂꯩꯕꯀꯣ ꯁꯤꯕ ꯃꯟꯗꯤꯔꯗꯨꯒ ꯆꯠꯂꯒ ꯑꯩ ꯈꯣꯏꯔꯝꯕ ꯆꯠꯂꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯑꯩꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯑꯁꯥꯃꯤꯁ ꯐ꯭ꯔꯦꯟ ꯑꯃ ꯑꯩꯈꯣই ꯁ꯭ꯀꯨꯜ ꯄꯨꯟꯅ ꯇꯝꯃꯤꯟꯅꯔꯛꯄꯅꯦ ꯃꯥꯁꯨ ꯅꯍꯥꯟ ꯂꯥꯛꯑꯒ ꯄꯥꯎ ꯐꯥꯎꯅꯔꯒ माँ चटकनी माना पुगीगनी माई गाइड लाइज सक ताक्चरके को आसामीस फ्रेंड आजो हाय करो यार मसक फजाबना मैम मनिंगदना सोमदना प्रीतम हाय तरो सिफान हाय तरो प्रीतम को सिफानन बुजोइना हायदना चटपनी हाय तारे चमिनौसियन को अदम मैम मादर लाइक फरमगनी अदुगा हाना उदब यावगदी अचौ मंदिर शिव मंदिर उचरके शिवसागरगी पाइ ममिंग चटपा चेनि मैम संगमदगिनी यौरे हुसिक अखोगी निंगथौ मतमगी शिव मंदिर है बता रहे मैं हुजिक मई कत्तोइसे अमखकना अखोगी मैतै पुमदा ताइब अवाबसिगीको याम सुना पोकनबा मई मकतकनी जुमगी मकतकनी इसागी मकतकनी
คนที่ไหนเลยที่ไหนคนที่ไหนเลยใช่ใช่ไอ้หนูมันเป็นปลาตัวนั้นจะให้ที่ไหนเนาะꯃꯌꯥꯝ ꯌꯧꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯅꯨꯡ ꯇꯥꯅ ꯆꯪꯕ ꯌꯥꯗꯦꯕ ꯈꯣꯡꯎꯞꯄꯅꯤꯅꯀꯣ ꯑꯗꯨ ꯃꯣꯏꯅꯤ ꯊꯥꯖꯤꯟꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯁꯤꯕꯥꯅꯟꯗꯅ ꯂꯩꯒ ꯊꯥꯗꯕꯤꯔꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯃꯩ 3 ꯊꯥꯟꯕꯗꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯗ ꯊꯣꯛꯏꯕ ꯑꯋꯥꯕ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯅ ꯑꯗꯨꯒꯤꯗꯃꯛꯇ ꯑꯃ ꯊꯥꯟꯕꯅꯤ ꯍꯥꯏꯇꯥꯔꯦ ꯃꯩꯇꯩ ꯄꯨꯝꯕꯒꯤ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯑꯗꯨ ꯃꯇꯨꯡꯗ ꯑꯃꯅ ꯏꯁꯥꯒꯤ ꯌꯨꯝꯒꯤ ꯃꯦꯝꯕꯔ ꯑꯩꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯃꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯑꯗꯨꯒ ꯑꯃꯅ ꯏꯁꯥꯒꯤ ꯑꯣꯏꯕ ꯐ꯭ꯌꯨꯆꯔꯒꯤꯗꯃꯛꯇꯅꯀꯣ ꯑꯁꯤ ꯑꯩ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯄꯣꯛ ꯅꯨꯃꯤꯠꯇ ꯂꯥꯛꯑꯒ ꯀꯠꯆꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯅ ꯈꯣꯏꯔꯝꯖꯔꯤꯗꯨꯁꯨ ꯅꯤꯡꯉꯤꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯆꯞ ꯆꯥꯅꯃꯛ ꯅꯤꯡꯉꯤꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯥꯟꯇꯤ ꯊꯨꯅ ꯂꯥꯛꯄ ꯑꯩꯁꯨ ꯃꯌꯥꯝꯁꯦ ꯈꯪꯅꯔꯛꯄꯅꯤꯅ ꯏꯃꯥꯁꯤꯡ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯣꯀꯣ ꯍꯥꯏꯗꯤ ꯌꯥꯝ ꯊꯨꯅ ꯏꯪꯉꯒꯗꯤ ꯅꯣꯏ ꯅꯨꯡꯉꯥꯏ ꯂꯩꯔꯒꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯕꯀꯣ ꯏꯃꯥ ꯈꯣꯏꯅ ꯂꯩꯕꯗꯣ ꯑꯗꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯣ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯅꯤꯡꯖꯕꯅꯤ ꯑꯗꯣ ꯌꯥꯝ ꯊꯨꯅ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯑꯣꯏꯁꯅꯤ ꯍꯥꯏꯅ ꯑꯩꯁꯨ ꯋꯤꯁ ꯇꯧꯖꯔꯤ ꯑꯗꯨꯒ ꯃꯟꯗꯤꯔꯁꯤ ꯌꯥꯝ ꯆꯥꯎꯕ ꯃꯟꯗꯤꯔꯅꯤ ꯁꯤꯕ ꯃꯟꯗꯤꯔ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯁꯤꯕ ꯁꯥꯒꯔ ꯍꯥꯏꯁꯦ ꯁꯤꯕ ꯍꯥꯏꯕ ꯄꯟꯕꯗꯨꯒ ꯑꯗꯨꯝ ꯑꯁꯤꯒꯤ ꯃꯟꯗꯤꯔ ꯃꯃꯤꯡꯁꯦ ꯌꯥꯎꯔꯕꯅꯦꯕ ꯑꯗꯨꯒ ꯁꯤꯗ ꯃꯌꯥꯝꯅ ꯂꯥꯛꯄ ꯐꯪꯗ꯭ꯔꯦ ꯂꯥꯛꯇꯦꯅ ꯈꯜꯂꯁꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣꯒꯤ ꯊ꯭ꯔꯨꯗꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯅꯤꯡꯖꯕꯗꯣ ꯑꯗꯨꯝ ꯊꯨꯡꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨꯝ ꯃꯌꯥꯝ ꯈꯣꯏꯔꯝꯕꯤꯌꯨ ꯂꯥꯞꯇꯦ ꯑꯣꯏꯔꯁꯨ ꯑꯩ ꯐꯖꯅ ꯚꯤꯗꯤꯑꯣꯁꯦ ꯅꯝꯍꯧꯖꯔꯛꯏꯁꯤꯅꯤ ꯃꯌꯥꯝ ꯁꯤꯗ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯈꯣꯏꯔꯝꯕꯃꯛꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯅꯤꯡꯕ ꯌꯥꯝ ꯊꯨꯡꯕꯅꯦ ꯑꯩ ꯑꯗꯨꯅ ꯑꯩ ꯌꯥꯝ ꯄꯦꯟꯖꯕ ꯂꯩ ꯈꯪꯕ ꯂꯩꯕꯒꯤ ꯈꯣꯏꯔꯝꯖꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯃꯣꯏ ꯆꯪꯈ꯭ꯔꯦ ꯊꯣꯛꯂꯛꯑꯒ ꯑꯃꯨꯛ ꯅꯝꯃꯛꯀꯦꯀꯣ ꯃꯌꯥꯝ ꯁꯤꯅꯦ ꯃꯟꯗꯤꯔꯗꯣ ꯌꯥꯝ ꯆꯥꯎꯕꯅꯦ ꯑꯗꯨꯒ ꯑꯁꯣꯝ ꯁꯥꯏꯗꯀꯤ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯂꯩꯕ ꯑꯆꯧꯕ ꯄꯨꯈ꯭ꯔꯤꯁꯦ ꯃꯁꯤꯁꯨ ꯅꯤꯡꯊꯧ ꯃꯇꯝꯗ ꯇꯧꯔꯝꯕ ꯄꯨꯈ꯭ꯔꯤꯅꯤ ꯁꯤꯗꯤ ꯍꯥꯏꯐꯦꯠ ꯆꯥꯎꯕ ꯃꯌꯥꯝ ꯁꯤ ꯒꯦꯠ ꯈꯥꯏ ꯊꯝꯃꯤꯁꯦ ꯁꯣꯝꯗ ꯆꯠꯄ ꯌꯥꯗꯦꯕꯀꯣ ꯑꯩꯈꯣꯏ ꯁꯣꯝꯗ ꯒꯥꯔꯤ ꯊꯝꯃꯤꯁꯦ ꯁꯣꯝꯗ ꯀꯣꯏꯔꯒ ꯑꯩꯈꯣꯏ ꯔꯥꯎꯟ ꯂꯩꯔꯒ ꯁꯣꯝꯗ ꯆꯠꯂꯒ ꯑꯃꯨꯛ ꯎꯠꯂꯛꯀꯦ ꯃꯌꯥꯝ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯌꯥꯝ ꯐꯖꯕꯅꯦ ꯃꯐꯝꯁꯤꯗꯤ ꯃꯌꯥꯝ